Youth Explore TV na pangthokpa Honest Film gi interaction program da saruk yakibi Manipur film gi saknai revi actress Maya Chowdhury na phongdok ki wafam khara social media da kan viral oirakli. Adega best isagi aina khanjabda haitare simdi aina kumda weta simdi best taisi best film ne khanjai gan khanbde Manipur film de karam boigani aina kumgi ba film da kumda borsu ya kumda borsu sigi best ne na aina kumda ba film ai yengde viral video asigi matang da film asiu puthokchariba loinana film director ama oina su work tawiriba Priyakanta Laishram na meyam da wafam khara thamlakli mayam na su ina khangbiramani ekoi gi hojik next month premiere tawnaba honazariba film ekoi gi oneness ki interview dagi mayam na tabada nungaitaba aduragi di khatang sokpa mayam na fazadabani haina sudum lawba ekoi gi wahi khara mayam da yaukhre ekoi gi crew gi makai de team member gi chekchil hodaba wahi haiba tare ko mioi bhai base ekoi asoiba adum yawi soiroi haibase yade adu main tawraga soigiba yaukhre adu aigi makai dagi aina oina mayam da haizeri viral chatkriba mayam nu uriba clip se ai isamaki aigi film hai tare ne aina 2020 dagi hotna zaraga handak khaktang final stage fo yoraga post production loiraga films ki final stage yoraga aigi manglan do hai tare ko mangphang naramdai November gi mangphang naramdai sida sumaya tawbase as a team oina su adudagi di aigi isana hotna zarakpa aigi di kai haine mahei haigadra yam kuina si films mo oina bo narakpa de wazarakpa akoi social resistance mayam lay adudagi taboo topic ni na ko mayam adum bado mayam lay hoi mayam na kaino sawiriba adudagi di hairiba mayam do understand loi tawe aduna su react tawroi haina ka lay react tawbasu na chede adu just mayam da ina request tawjuning base film hai base cinema hai base collaborative medium ne na mayam film am oina bo narakpa team member mayam ama yawi ko mi mayam yawi ai isage effort tagi horaga sale mayam changi film se censor board na zu kemta thing ba bibidana ayaba bibire ko ekoi Manipur film forum na zu film se yenga kanda harau rauna kemta thing bam ta leitana pabung surja kanta na yam phasna haibire aduga approve ta ubire ai je release ta organa finally matam lepe ko November 24 je ai je mi yam de je ai dasing na mayam da ai gi nuksire ba team ma haitare ko Priyakanta Productions ki team da yawbir ba gi team member khaktang understand tawani sigi film se oina bo honar pakanda matam kyam changi ai ba je duna handaki ai film premiere tawni tawi je ai ga handaki within this month teng na ba mi myam na loi khangani kanam ta leite ba ai gi backing da haitare ne ko imung manung su leite first of all ai ri chena tana kanam ta dum ba gi backing da leite adu mi su leite adu ai je ai gi hanagi up close to go matam du gi mayam na sum lan na ugi bagi ko adu matam de gi maram leitana ai sum nuksi bide bagi type ta sum tawbani adu ai adum strong wai ai adum face tawi ko mayam adu da ai di films ida sel mayam changre effort mayam changre adu iti aina representation am tangle already koi queer community gi haina films ita tawre finally loiraga haidi aina chingnaram ba mayam da su film forum na su approve tawi ba adu da gi di rau na adu di has kuino honna jara paje mai ya le ko ai khoi se premiere to phang dure kai na khale du mayam adu main to jabani adu hoi artist am ki mi je soi da bangam ba kanam ta lei banate soi khre adu ai khoi ju khangjai adu na ai defend to banate ko ai defend su to je de khoi ge side tagi lande hai ba du ma de ai zero adu ga su just a month away hai gadra film jing ai sal akan ithan da honna jabani na kanam ta ju leite ai de kana da hayu ni ko ai di mayam na nungsi biraga mayam na la aga ying biga da film ji matam ji da ai gi nai na pamje di ba target chahi ogum mari hotna zarak ba jibu lawyer dre ne khan ba gi chingna da bra leibra hai ba du di leite ba na te ba ko ho ai na mayam gi khut pairaga chingaga film yengu law hai ba ngam ba di adu gi ai gi tik na te artist amu oina thaseng na film pamjiru ba moina thamoi seng na di taujai ai ga work to minari ba mi mayam da su dum hangbiu ko Manipuri miyam punamakta ina appeal tawjabasi film haibasi mi ama khaktang na sem banate wari ama sagalakpagi idea ama form tawrokpadagi ko oina ba hotnarakpa post production loiraga release tawba use amna sangba process ni mi miyam ama involve tawi effort mayam ama changi sale mayam ama changi matam mayam ama changi aduna atopa entire team gi effort ki su khanbiu
yengbiu adutang hairaga ai